COVID-19 dagi ngakthoknaba akiba leitana vaccine kapthoksi amadi leina asibu thengnabada achobu thodang lawriba frontline workers singbusu hainingai leitana thagatli haina miyam henna sakanglaba Manipur film gi director Hemanta Khuman na Impact News da phongdorkli yumdagi mapan thokpa yadraba matamasida yumgi mating pangba oina chaningba enjang thongba thakpana chingba tawduna Hemanta Khuman na matam leli haina phongdorkli Hemanta Khuman mayambu khurumjari COVID-19 na maram oiraga koi haukiba mamang chahi dagi mayam punamak waduna lagrabani ado khara khajik fare haiduna leiroba matung sida mu second wave amung laksanbasina praja singje hena amugi hena awaba mayongnare sigi mathak sida isai nongmai sima drama tawjuruba koisu ware haibetare mayam punna waminarabani koi arai leita tatok tasin toroga nusi chanana leminachi koi kelma thabai ngang chatpa matamda koi mask upiba matamda koi police bagi natraga mai fine thigani habagi ki bagi upi banataba isa gi tawdaba yadaba ithawdangni khanbiduna koi government na pibiriba norm samadi SOP myajibu nganga chatlagadi koi pandemic asibu khara khajingtang oichu mai thiba piba ngamgadra haina aina hajaningi mapan ban thoga thawak chatpasu yadabadina lakadaba project sing mali leiba project sing je yom loina tabak khaga sujari dum habadi studio ta chalaga kholaga editing to kopato yadabadina nong phadoksu yumgi mateng pangboina ina ga chaning benjang yaw lum chakasu tum thungwa yawi habidi thawak to leitrabadina health worker sing jina koi ayuk nung thil tum bachaba phangdabida koi pajam yang ina mada kanna hona biri aina makosing asubu anaye yawi daba aswangam yawdaba haina isogi mafamda ju thunijari mayam vaccine kaptaba leragadi vaccine kapthok government na praja mayam akhogi namta kanna hona biri sida khoi mayam chu support tawinasi